Mapukudingini Sakhi oi haurani waksingri ule Sakhi oi haurani waksingri ule ngairami matabu aigi punsi sinanga nungsi turbanda idom phamladu nanga nungsi turbanda idom phamladuna mahausagi minukto nuglakidara sakhi oi haurani waksingri ule waksingri ule Angau bamalanba airel thagi tamuko nangna mapam kudingi Angau bamalanba airel thagi tamuko nangna mapam kudingi lakhidare Lakhini inata lakhidare inata inata sakhi oi haurani waksingri ule waksingri ule Mahausagi kumsa nangtani humriba umul amadagi umul amada Mahausagi kumsa nangtani humriba umul amadagi umul amada Sangi madi minam biram laga minam bahai rava thamoi du sakhi oi haurani waksingri ule sakhi oi haurani waksingri ule ngairami matabu aigi punsi sinanga nungsi turbanda idom phamladuna nungsi turbanda idom phamladuna mahausagi minukto nuglakidara sakhi oi haurani waksingri Sakhi oi haurani waksingri ule Sakhi oi haurani waksingri ule
Ngasigi ahan bada tabikre ibung Shakespeare na kanbirakpa isay Saki oheurani waksingi ulen hariba isay sikun rakpam zibana sagliba isay aduga mathang dalo khachagodori ba isay si Sir Joy Moirang thengbi isay Indira nangdi migi oikre haiba isay si tazage haiduna haibirai aduga mathang da Chandani na haibirai ba hamis hanubagi isay do tabiro hai se hanubagi isay se kanana sakpano haibido amungtang jata amungtang ibiragadi hena nungai jagani amungtang haibiragadi aina thibado laigadoribani tagachari mayam punamak changbirakliba ngasigi live chat program asida tagachari mayam punamak mathangi isay kudol tamjage mathangi isay sina Sir Joy Moirang timna kanbirakpa isay Indira nangdi migi oi kare hariba isay si kudol tamjage taminasi Nangi migi oi kare ai di nangi asu oi hore Indira nangi migi oi kare ai di nangi asu oi hore ai gi thawai nangi naka nangi hakjana migi nakta garam na hingani thawai yauraba hakjana Indira nangi migi oi khare ai di nangi asu oi hore Indira nakuk magna shagat charamba pura chugaitna beksili ina kunba kanagi yumshanaba turel mapagi laingoi gi pura nakuk magna shagat charamba pura chugaitna beksili ina kunba kanagi yumshanaba lai lai kolgi nungsi pura chugai vire nungsi khandana lai lai kolgi nungsi pura chugai vire nungsi khandana Indira nangi migi oi khare ai di nangi
खरे हराउमी नोक लोइनना लुपागी चेकल मरुदा शात खरे मतम मगी ऐगी इंदिरा लुपागी चेकल मरुदा शात खरे हराउमी नोक लोइनना लुपागी चेकल मरुदा शात Nangi hakjana migi nata karam na hingani thawai yaudaba hakjana indira nangi migi oi khare ai di nangi yasu oi hore Oi hore Indira 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 Thagachari mayam pumnamak Mathang asi kaka Samarendra na haibira ibai sai se aishu hoi taza khre adubu sai se mayek si khangdaba na maram oiraga isu tabam di khangdre ado amtang ningsing biro adugi makada ai thazage mathang asi Natai Star Foundation gi makada sakpa Madangda Laukachagadori Bay say si Gita Devi Swami Kumarna Sakpa Karamba Iralgino Hybrid Tazagan Hybrid A Gita Devina Yangzage Oinam Swami Kumarna Sakli Bay say Nasige Labzata Lengshin Bireba Pumna Makpu Taram Nuchari Karamba Changying no Haigadova Male Ishay Sedum Tajarage Kanbiragliba Gita Devi Karamba Iralgino Karamba Changying no Habani Ishay may asi si Oramgadaba Male Kudol Tamzerake Mampuna Taminasi.
ꯅꯨꯡꯁꯤꯗꯕ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯔꯨꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯔꯨꯅꯤ ꯅꯨꯡꯁꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯨꯡꯁꯤꯒꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯆꯥꯅꯕꯤ Isil kala toraini shahum kala nonglaini Isil kala toraini shahum kala nonglaini Kanguna hakna asimatandi Nungsibase araiba nati Karamba changyengo nungsigi nangna pamliba sanabi nungsi sange loigribara nungsi sange loigribara inghallo aigi thamoise mayam pumnamak thagatba phongdokchari asi live chat ta lengsinbiriba mioi humpu nithoi aduga isai mayam khanbirai asi matam akanghabi oibana isai se loina thaba ngamjaroi dore ngasai kaka samarendra gi haibirakiba isai hanubagi isai na hagibdo isai da mayek to khangbiragadi amuktang chat ta ibiradi yamna nungai jagani ai subab oidrebako isai do madam tilotama na khanbirakiba isai ni Madam Tilotama yauragadi live chat sida khangani adubu Madam Tilotama di lengsin biraktri pumnamakpu kurumjari isai se kaka samarendra gi isai se singer maming do kangjadre hanong manupi amana khangibaduni haibire aisu khangjai kaujadri yamna nungai kiba isai amani adu mayamsu khangbiragadi isai gi mayek do amuktang haibiragadi yam nungai jagani isigi live chat ta leibiribasing adu mathangda lanthok jagadori bai sei sina ruksina na khanbirakpa ruksina pi haisna khanbirakpa isai ni kudol tamjage brahmachari mayum kunjabihari saramana saklibai sei amukta su thengnadriba saum ama karigi yeirari agi thamoida isai asi siroi lili film dagi isai ni kudol tamjage mayam puna taminase Dagi mami adubu aigi punsidi kathopagi pal amagi marumda leplure simita sabidana yani zatlage fane Ranjan oh Ranjan ai kai dore ungli risibo
कैसे तौदेदा Besu hingdiba shahum ama karigi airari aigi thamoida amuk besu hingdiba shahum ama karigi airari aigi thamoida Besu hingdiba shahum ama karigi airari aigi thamoida Lepna kodana inata miku pamatang momono pamai thongi pau kong kubamino Lepna kodana inata miku pamatang momono pamai thongi Pau kong kubamino amuk besu ukhidriba nangi ningthi bina taudo uhallaroi dar laitanaba nomatasu aigi pukling se hai lamba pangudraba asa ama humlagi bara athot besapu nangna amuk besu hingdiba shahum ama karigi airari aigi thamoida Mami sham khradara pakhat se aasha se lekha banangi aningbagi palduna Mami sham khradara pakhat se aasha se lekha banangi bagi palduna thunglaroi khangna khangna ningjaba se amuk hanna karigi pauhalli khaurangba nang tabu lamba pangudraba asa ama humlakli bara athot pasapu nangna amuk besu hingdiba shahum ama karigi airari aigi thamoida amuk besu hingdiba shahum ama karigi airari
shapu nanna yamna fajaraba Sirili film digi isay matamina kre mathang sina Kaka Samarendra gi se ngasai ani ahum sabuda khan bi ki bani adu isai se ningsing la o isai hanubagi isai doi ningsing jage aduga hangnar jaraga ka pusparani khoi lejari be sab sing da duga khan jarake aduga isai ama Swami Kumar na sakli be isai nushi kainare du habado subas ki mayek da sakli be isai du kudol tam jage ta jage haiduna haibirei Mayam puna tamina se. Balaite thamoida karam
ꯅꯤꯡꯁꯤꯡꯂꯣ ꯌꯥꯗꯦ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯊꯃꯣꯏꯅ ꯅꯤꯡꯁꯤꯡꯂꯣ ꯌꯥꯗꯦ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯊꯃꯣꯏꯅ ꯊꯥꯕꯜ ꯐꯥꯔ ꯑꯍꯤꯡꯅ ꯑꯩꯕꯨ ꯇꯣꯏꯅ ꯀꯞꯍꯜꯂꯤ ꯊꯥꯕꯜ ꯐꯥꯔ ꯑꯍꯤꯡꯅ ꯑꯩꯕꯨ ꯇꯣꯏꯅ ꯀꯞꯍꯜꯂꯤ ꯊꯦꯝꯕꯤꯕ ꯀꯅꯥ ꯌꯥꯎꯗ꯭ꯔꯥ ꯄꯨꯟꯁꯤꯅꯤ ꯊꯦꯝꯕꯤꯕ ꯀꯅꯥ ꯌꯥꯎꯗ꯭ꯔꯥ ꯄꯨꯟꯁꯤꯅꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯀꯥꯏꯅꯔꯦꯗꯣ ꯄꯥꯝꯖ ꯄꯥꯝꯖꯅ ꯂꯥꯛꯅꯔꯦꯗꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯀꯥꯏꯅꯔꯦꯗꯣ ꯄꯥꯝꯖ ꯄꯥꯝꯖꯅ ꯂꯥꯛꯅꯔꯦꯗꯣ ꯑꯣꯏꯍꯧꯔꯦ ꯄꯨꯟꯁꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯍꯧꯔꯦ ꯄꯨꯟꯁꯤ Thagachari mayam pumnamak live chat library Rina Laishram Jengathem Maria Manshilina B Langbam Gita Devi Toivi Devi Duga Kasamrendra Chandani Haina Lay Kakajiten 1 2 3 Tayama Duga Da Mayai Taramnoshari Pumnamak Rinano Duga Ranjita Kaisham Singam Tama Susimti Oinam Ibung Shakespeare, Manglem Balas, Thagachari mayam pumnamak live chat library sing Devjani Devi pumnamak pu Laishram Rosni Bishesur Thangjam pumnamak taram nokchari ngasigi matam su laisilaktre aroi bai sei khanbiragli base Premita Waikom Diamond TV na khanbirak bai sei film Ahing Wafura Hariba films dagi Dinesh Sharma na sakliba ishay ama khanbirai Birendra Salam gi mek da ogina sarangba nangna laklami thabal faraba hing da haibado hariba isay si mayam pumna makta dedicate tawjage ngasigi aroiba isay oijage mayam puna taminasi Manalaklami Thawal farawa Ahinguda Nusibay laynam puduna Manalaklami Thawal farawa Ahinguda Nusibay laynam puduna Thawal farawa ahinguda nungsibay laynam puduna Sunangna laklami sitharaba numidang wairam amada ho ho noma sunangna laklami sitharaba numidang wairam amada ahong bawa
lakta leptuna namlaklami thawal farawa ahingda nungshibay lainang puduna laklami nang na nomasu thamamba ahing amada ho ho laklami nang na nomasu thamamba ahing amada kaplami ay ginata famduna namlaklami thawal farawa ahingdura nungsibay lainang puduna nungsibay lainang puduna nungsibay lainang puduna Tagachari taram nong sari mayam pumnama hasig live sa teleng sin biraba may sa mga tarahumdoy ateng madajang birakli basing su taram nong sari matangi tauram nga sigira sifala madi mata mafang bidamag matangi pesta mo mayam puna teng naminasi amukahan na tabiri basing madi yang biri basing bu amukahan na nirmla tangjam na kurumjari Lami sitharava numidang wairam amada ho ho nomasunang na laklami sitharava numidang wairam amada Kanghanjaba CBSE da affiliate tawraba Grace Cottage Academy Kaksingi pre-nursery dagina class 9 fawgi academic session English sing ani kunga humdoi kunga marigi admission form thaba amadi admission haujare academy asina pijariba khudong sawa singdi pre-nursery dagi class 5 fawgi day boarding gi khudong sawa pijari bus service Kaksing Palel Wabagai Manta Khongjom loina na class 9 amadi 10 gi English grammar takpi tambinaba oza ama pamjai kanghanjariba principal Grace Cottage Academy Kakching contact number pizari 9366424189 amugdangana 9366424189 Nungairaba paujel Pioneer Club Okong Sangi Club asigi sana khonabagi field semnanabagi dama bumper house draw ama lagliba December gi tang kuntra English singini kungani thoi numidang wairam pungni pan taba matamda Okong Sang Komol Lampakta sumna tangi lupa changana ticket oiba bumper house draw ama pangthuk jaragani houseful de lupa lakh ama second houseful de lupa lising yankai first line second line third line star amadi quick 5 da lupa lising mari thamjari bumper house draw togdaba tang kuntra asigi mangoinana December gi tang kunga mapan phawda pet tokthokpi basingi lupa lising tarana houseful oiba mini draw amasu free da hapjagani miyamna Pioneer Club Okong Sangbu nungsibi Club asigi sana khonabagi field semnanabagi dama pangthok chariba bumper house draw asimyano mapung phanbi sinja langjariba Pioneer Club Okong Sang akopa marol gi dama 70053856162 amukana 70053856162
Kabirani Phundrei Mayum Zubedabu Thagachari Nungsang Haibadi Pilesna Matam Sangna Naba Chikpa Pomba Manung Changba Yadaba E Tabana Chingba Washroom Toina Changingba Kwang Naba Lingwa Naba Kudima Adu Madam Zubedagi Hidak Amutang Thakpada Pumpa Pabangamle Hariba Laina Sigidamak Chahi Kaya Lying Duna Laklaba Kabirani Phundrei Mayum Zubedani Madam Kabirani Phundrei Mayum Zubedagi Lying Pamapam Ohum Pizari Ahanbada Bengun Makha Main Road Anisubada Yaripo Kekru Om Subada Kumalampa Ngamdiulong Akupa Marolgi Dama Call Tobiu 940-27-832-74 Amadi 98566-01688 Kabirani Phundrei Mayum Zubedagi Hidak Thakpada Phakraba Mioy Singh H. Langamba Uchiwa Sanabam Thonglen Singh Yaripok Yambe Thonggram Navadip Singh Tentha Yengkhom Edida Singh Kaksing Mayai Lekai Maibam Maimu Singh Urup Mayai Lekai Swebam Leirenton Leisang Them Haubam Ibemcha Lalambung Makho Ayekpam Gulab Singh Lapopa Tera Part 2 Sorojini Sekmaizing Takhelembam Susikanta Singh Kaino Thongkha T.S. Ekasini Motom Pibong Mayai Lekai Rasida Irong Sesaba Mayai Lekai Haubam Ibomcha Lalambung Makho S. Nares Sagolban Moirang Hanuba Karigumba Aphaba Amadi Anoba Makalgi Anop Tibada Waviraba Adomna Pamjaba Makalgi designed Aphaba Makalgi Anol Maithong Sanaraba Amasu Matam Sunaraba Style Sing Medillion Ikea Marangkaina Laizere Angang Degi Horaga Ahal Faubagi Tongan Tongan Makalgi Anop Singsu Fangvigani Makal Kudingi lanes, Blu-ray, blocking lanes, progressive lanes na singba lane singsu Fangvigani Adongi Manak Nakpada Laiba Medillion Ikea Vision Center Singda Lakpiduna Kudong Chaba Sing Asi Lobi Hokiba December gi tang 15 nungtil gi pung 3 taba matamda Wangjing Bazar dagina Thobal Bazar fawgi manungda money bag amata hauri money bag adu da yawkiba che sang singdi ben gi che sang smart card more gi permit Aadhaar card pan card voter card driving license ATM card asina chingba ta hauri kanagumba pukchel chawrabi singna khunbi bethoklabadi thiam konjin awang mayai lekai da leiba somorjita sinabiu awamal matik chana kachagani contact number pizari 9862653046 Amukta Gahana 9862653046 Natragana 9856846312 Natragana Diamond TV da Pau PBO The Royal Brighter Academy Government Recognized Soraching Wang Kaching District Banjarba The Royal Brighter Academy Asigi Tapi Tambige da Bamatik Charboza Singya Hangba Pham Kharagidama Kaujari Ahanbada Principal English Language da Pro Efficiency Oiraba Master with B.Ed Loiraba Thagi Tolop Lupa Lising Taradagina Lising Kun Mathangda Boarding Warden Boys Amadi Girls Ki Waina Miyoi Ani Pamjai Graduate Oibaga Loinana Diet Amadi B.Ed Loiraba Oigidavani Thagi Tolop Lising Taradagina Lising Taramanga Pawogin Mathangda Manipuri Subject Ki Assistant Teacher Ama B.A. Manipuri Loinana Diet Loiraba Amadi B.Ed Thagi Tolop Lising Taruktigina Lising Tara Mathangda Social Science Ki Assistant Teacher Ama B.A. Oibaga Loinana Diet Loiraba Amadi B.Ed Oiba Thagi Tolop Lising Taruktigina Lising Tara Mathematics Ki Assistant Teacher Ama Pamjai BSc Mathematics with Diet Loinana B.Ed Thagi Tolop Lising Taruktigina Lising Tara Mathangda English Ki Assistant Teacher Ama B.A. English Oibaga Loinana Diet Amadi B.Ed Thagi Tolop Lising Taruktigina Lising Tara Hena experience Lerabana Hena Pamjai Yawbining Basina Domadongi Biodata Adu 96155777792 Amukahana 96155777792 da Thajin Birakpa Yagani Natraga call Tobiu 878777498 Amukahana 878777498 The Royal Brighter Academy Soraching Wangma Kaching District Thabaki Pau Pijari Youth Volunteers Union YVU Loinana YVU gi NTTMO Ediba Swell Finbase Private Limited and NBFC under RBI Hariba Asigi Ahangba Manager gi Famama Kaujari Minimum Qualification da Graduate Oiba Nupa Oiba Candidate Loinana Hindi Amadi English Ningtizan Hangang Mungamba Computer gi knowledge Laiba Amadi Typing Speed Laiba Oigedabani Mafamna Head Office da Laigani Thagi Tolop Lupa Lising Taramanga Negotiable
लोइनना खुदोंचाबा कयासु पिजरी अहांग चेजम अमदा निंगथीजने इरबा एप्लीकेशन अमगा लोइनना पासपोर्ट साइज की कलर फोटोग्राफ अमगा लोइनना मैनेजर HR दा खुशनबियु नत्रगा ईमेल swell.finvest@gmail.com दा थाजिन पिरो अहान बला खुद खुदोंचाबा पिजगनी एप्लीकेशन पिसन बिगे रोइबा मतम लागिबा डिसेंबर की तांग 13 रिटर्न टेस्ट पांगथोकदबा डिसेंबर की तांग 19 इंग्लिसिंगनी कुनगनी इंटरव्यू पांगथोकदबा नुमित डिसेंबर की तांग 10 हेन अकुपा मरोल की दमक कॉल तोबियु नत्रगा व्हाट्सएप तोबियु 7005481474 अमुकहना 7005481474 खंगन जरीबा मैनेजर HR Swell Finvest Private Limited YBU Road Thobal Wangmataba Thobal